Hey guys, welcome back. Ado mayam hajikti COVID-19 laina su sum kanna henjalai. Adubu ngasidi akhoi thabak amagi thokta yadaba oina thore. Ado mayam su thokta yadaba mathau erga ta jumdagi thokpiu natrari thokpiganu. Thokpa tarasu mask and sanitizer loina biu. Why gari jam sem bo ka ba lai ke Sadargarh Bridge karen mari ka hai ne nakatna सीधा रहो Jadi tidak no WhatsApp Ado mayam aswaise hanadi gari jam chelami. Ado hajikti COVID-19 la amatung dagi gari gasi chen draba. Police checking su jam kan banina mathau taba mi sing duta idi thok panina ne. Hanagi dumaina gari se ka hena chen bado ado hajikti tawdre. Okay, so haji akwai thabak ki lak pado aji mafam da jawre haji thabak to tawrani kano da lak pagi khoi gari macha da lak pagi bike da lak pagi mai capacity full na lore mu sale mai je kham okay so mayam haji thabak to tawrage do kono makha mo thina ase
ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯕꯛꯇꯣ ꯂꯣꯏꯅꯊꯣꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯊꯕꯛ ꯍꯥꯏꯗꯤ ꯈꯔꯒ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯣ ꯑꯗꯨꯃꯨꯛ ꯍꯧꯖꯤꯛ ꯆꯠꯂꯨꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯎꯟ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯁꯤꯒ ꯑꯃꯨꯛ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯑꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯁꯦ ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯖꯥꯝꯅ एकदम ꯒꯥꯔꯤꯅ ꯄꯤꯛ ꯊꯜꯂꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯒꯥꯔꯤꯒꯁꯦ ꯏꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯁꯤ ꯃꯇꯦꯛꯁꯦ ꯂꯥꯟꯕꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯆꯪꯉꯤꯕ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯎꯟ ꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯠꯂꯤ ꯍꯥꯏꯗꯤ ꯇꯥꯎꯟ ꯂꯣꯝꯗ ꯑꯃꯨꯛ ꯊꯕꯛ ꯈꯔ ꯂꯩꯅ ꯑꯗꯨꯒꯤ ꯆꯠꯂꯒ ꯇꯥꯎꯟ ꯂꯣꯝꯒꯤ ꯊꯕꯛꯁꯤꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯗꯥꯏꯔꯦꯛ ꯌꯨꯝꯗ ꯁꯨꯝ ꯍꯜꯂꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯈꯥ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯨꯠ ꯇꯧꯕ ꯉꯝꯃꯔꯣꯏ ꯋꯥꯔꯕ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯌꯥꯝꯃꯟꯒꯤꯅ ꯊꯕꯛ ꯑꯃꯃꯨꯛ ꯆꯠ ꯁꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ